lamdam asida hojik thokliba irang asina maram oiduna mafam kayadagi lanjennarakpuna Kumal Lampaki Youth Hostel da hangliba relief camp asida Manipur ki Chief Minister na hakthengna chatuna yengsenkhre yengsen khongchada Bharatiya Janata Party ke President Adhikari Mayum Sarda Devi Imphal East ki Deputy Commissioner Kumantem Daina Devi amati Imphal East da leriba atay makok thongba official singsu saru yakhe yengsen khongchada adugi matangda Chief Minister N Birena haikibada Kumal Lampaki Youth Hostel da hangliba relief camp asida mirolabi singi khalaga Bharatiya Janata Party ke President A Sarda Devi na luchingba team amadi mafam asida miroliba sing asibo kadai da soiki kadagi haduna senariba Manipur Health Department ke Dr. amadi nurse singbu thagapa phongdokhi mafam asida miyo yangkhaini thoi lebagi manungda tarataruk amadi asoi angam yaudana taibang pan phone bagi damaktasu thagapa phongdokhi hojik tholi berang asina maram oiduna mayum leitraba school college amadi atai mafam kayada lanjennarakuna leiriba miyamgi awaba asi yenglaga makoina leinabagi damak Imphal East Imphal West Thobal Bisnupur amadi atai mafam kayada state sarkar ge maikaidagi yengsinba loisalakle Maramaduna numit ni fu mangani gi manungda loisalagani relief camp da singda sufam nofam khangdana leiriba state asige government ke maikaidagi chatliba tha asige tang 18 amadi 19 dagi hoduna miyoi amamamda lupa lising amamam one time oina pigani Maram Chadana district Laiselaga bunker Sabayaroi, district Amabu Tokai state Tanbayaroi, Manipur City Asi Tokai Tabayaroi, Bisnupuramadi Churachapur Anige, Lonaba High Kolda, Chinaninga Obamaunda, Landmine Bomb Pokai and Kiba Dugi Matanga, State Lengana, Mio Adubo, Fanabagitama and I da case Amatangatuna Tigapa Hokre. Amaronda Narang, Kurai the Tokiba Taudo Adugi Matanga, Pen the Vasu Fondorke. Sang about 45 days manungda school the college the adagi kano manungda kari haitare khoi community hall da unjan pujan na leibam jawam khangna leiriba singse moisi fajana mafam pinana bagi step khoi sang about 45 days manungda khoi loirani ne khoi thajaba thamjari madugi maraptu da sura suka sarga nomaga tanba mayam amasu yawbani na moigi pocket money oinana ba mi amamda imung amada na taba mi imung amada mi manga leire lising manga mari leire lising mari aduna mi amada per head lising amam khadang aikoi Monday natraga Tuesday dagi makoi da leiriba koi gi relief camp khodi mak leiri bi ba singna koi yan thokba horagani piba horagani hujik lau singu ba khona ba tongnar pam phama yam se koi national highway da leirma bunker sing koi am loina lokho halabani National Highway da bunker leiba khotpa dagi maram chadana district cross tawnarga bunker sana ba khona basi amta tawbe aroi jingda buji irang leitre jingda irang leite ba karsu khana basu leite chaina basu leite amasu leite hoi nongmai kapak pa kholak pa tawri mayam dodi khoi force chap chana thengnari akhoi di civilian ni akhoi di volunteer ni akhoi gi village volunteer ni na haibo yararoi village volunteer na bomb sena ba aponte village volunteer na sophisticated weapons sena ba aponte paide adugi pot puna mak to koi forensic ke torka sab action long na ba government ge koi thaba hore NIA gi mi lakhre season ba hogre wherever terrorist group today koi legal gi matung na dandi pigini aduna police satpada army satpada adagi BSF satpada CRP satpada tawi ga du loina sida thinga ga leiraga lambi mayam se numit heng mam ga koi gi si kari ma makhal lam ge koi Imphal Valley paralyzed to Budum to Holy Karigino say. Aduga government, which silent spectator, when a letter, I took I begadi, Warubino. I quit the thing, but lances to Muthinasi, other than Naquamas one generous Haragadi, Madi, Edikamamo, Maduto Vigano, Maduto Vino, legal election to Madonna Madu, a Quibusulan, Lobigan.